ꯂꯥꯝꯃꯤꯔꯥ? ꯍꯣꯏ. ꯀꯔꯤ ꯊꯣꯛꯅꯒꯦ? ꯁꯥꯒꯩꯒꯤ ꯃꯔꯤ ꯑꯃ ꯊꯣꯛꯅꯩ. ꯑꯣ. ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯗꯅ? ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ. ꯊꯣꯏꯕꯤ, ꯃꯥꯕꯨ ꯀꯅꯥꯅꯣ? ꯃꯃꯥꯡꯉꯩ ꯈꯪꯅꯈꯤꯕ ꯃꯔꯨꯞꯅꯤ. ꯑꯣ. ꯊꯣꯏꯕꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯦ. ꯏꯅꯝꯃ. ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯁꯤ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛ ꯊꯣꯏꯕꯤꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯗ ꯄꯣꯠꯆꯩ ꯈꯔ ꯌꯣꯜꯂꯤ. ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯆꯠꯂꯒꯦ. ꯑꯩ ꯗꯥꯃꯨꯍꯦꯅꯦ. ꯍꯩꯃꯥ, ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯕꯤꯅꯤꯡꯉꯨꯔꯦ? ꯅꯪꯒꯤ ꯐꯣꯟꯁꯦ ꯆꯠꯄ꯭ꯔꯥ ꯌꯦꯡꯉꯛꯄꯅꯦ. ꯆꯠꯇ꯭ꯔꯕꯣ? ꯆꯠꯂꯦ. ꯌꯥꯔꯕꯣ? ꯌꯥꯗ꯭ꯔꯤ. ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯑꯗꯨꯏꯅꯗꯤ. ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ. ꯍꯥꯟꯅꯗꯤ ꯌꯥꯝ ꯈꯜꯂꯝꯃꯦ ꯑꯩꯁꯨ. ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯟꯕꯤꯗ꯭ꯔꯦꯗ. ꯅꯪꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯅꯊꯃꯣꯏ ꯈꯔ ꯀꯟꯕꯅꯤ. ꯊꯥꯖꯗꯅ ꯏꯕꯥꯅꯤ ꯀꯥꯏꯅꯈ꯭ꯔꯤꯗꯨꯅꯤ. ꯑꯗꯨꯗꯤ ꯅꯪꯅꯅꯦ. ꯋꯥ ꯑꯃ ꯐꯥꯎꯕ ꯁꯦꯡꯗꯣꯛꯅꯕ ꯅꯪꯗꯦ. ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯨꯔꯦꯟꯒꯤ ꯆꯦꯟꯈꯤꯗꯨꯅꯤ. ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤꯗ. ꯍꯧꯕꯨꯗꯤ ꯍꯧꯈ꯭ꯔꯦ. ꯃꯗꯨꯏ ꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛ ꯇꯨꯝꯁꯟꯈ꯭ꯔꯖꯥꯠꯂꯅꯦ? ꯑꯗꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤ. ꯂꯥꯛꯀꯅꯨ. ꯑꯩ ꯍꯌꯦꯡ ꯕꯖꯥꯔꯗ ꯄꯣꯠ ꯇꯤꯛꯄ ꯆꯠꯀꯅꯤꯌꯦ. ꯐꯔꯦ. ꯑꯗꯨꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ. ꯃꯁꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ. ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ. ꯉꯁꯤ ꯅꯠꯇꯗꯤ ꯀꯩꯅꯣ? ꯏꯄꯥꯟ ꯊꯥꯕꯕꯨꯉꯁꯤ ꯁꯪꯗ꯭ꯔꯦ ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯍꯥꯏ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯍꯌꯦꯡꯅꯦ ꯁꯥꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯖꯜꯂꯨꯔꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯀꯌꯥꯝ ꯂꯨꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ? ꯀꯥꯏꯗꯅꯣ? ꯑꯔꯤꯕ ꯏꯃꯥꯟꯅꯕ ꯈꯔꯅꯦ ꯄꯨꯟꯖꯦꯅ ꯍꯥꯏꯅꯕꯅꯦ. ꯀꯨꯏꯔꯕꯅꯤ ꯃꯇꯝ ꯂꯦꯞꯅꯔꯛꯄ. ꯑꯩꯗꯤ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ? ꯒꯥꯔꯤ ꯃꯆꯥꯗꯔ ꯀꯩꯅꯣꯝ ꯇꯧꯔ ꯆꯠꯂꯣ. ꯌꯥꯔꯦ. ꯑꯩꯅꯗꯕꯨ ꯍꯥꯏꯔꯗꯤꯅꯦ, ꯗꯥꯒꯤꯗꯤ ꯊꯕꯛ ꯂꯩꯌꯦꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯀꯗꯝꯅꯤ. ꯑꯗꯨꯒꯅꯦ, ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ. ꯑꯩ ꯁꯨꯝ ꯌꯦꯡꯕꯅꯦ. ꯅꯪꯅꯦ, ꯃꯍꯧꯁꯥꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤ. ꯍꯦ, ꯇꯥꯏꯟꯗꯦꯍꯦ. ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯦ. ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯧꯔꯝꯃꯗꯤꯅꯦ, ꯁꯤꯃꯤꯟꯅꯒꯗꯝꯅꯦ. ꯍꯦ, ꯋꯥꯊꯤ ꯇꯧꯅꯨꯀꯣ. ꯑꯩ ꯊꯦꯡꯉꯦ. ꯀꯩꯅꯣ ꯄꯪꯆꯤꯡ ꯆꯤꯡꯉꯤꯗꯨꯕꯨ? ꯑꯩ ꯊꯨꯡꯗ꯭ꯔꯦ ꯁꯣꯝꯗ. ꯑꯩꯁꯨ ꯁꯤꯗ ꯅꯞꯄꯤꯅꯦ ꯏꯇꯥ. ꯕ꯭ꯂꯥꯡꯀꯦꯠ ꯑꯇꯩ ꯂꯩꯇ꯭ꯔꯕꯣ? ꯇꯣꯉꯥꯟ ꯑꯣꯏꯅ ꯁꯨꯞꯅꯔꯁꯤꯁꯦ. ꯑꯣ, ꯇꯣꯉꯥꯟ ꯌꯥꯝ ꯇꯥꯕ ꯄꯥꯝꯕꯩ ꯋꯥꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯗ. ꯅꯠꯇ꯭ꯔꯒꯅ ꯏꯇꯥ, ꯅꯪ ꯑꯁꯣꯝ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯣ. ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦꯕ. ꯉꯝꯖꯔꯔꯣꯏ. ꯅꯪ ꯑꯣꯏꯅ ꯇꯨꯝꯃꯨꯔꯣ ꯑꯁꯣꯝꯗ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ. ꯀꯔꯤ ꯍꯥꯏꯒꯦ? ꯄꯦꯜꯂꯦ ꯑꯣꯏꯕ. ꯀꯩꯅꯣ? ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯃꯤꯡ ꯀꯧꯔꯛꯑꯗꯤ ꯆꯞ ꯃꯥꯟꯅꯅ ꯈꯨꯝ ꯇꯥꯕ. ꯑꯗꯨꯅꯕꯨ ꯀꯧꯏꯁꯤꯗꯤ ꯑꯩꯁꯨ. ꯁꯦ, ꯁꯤꯗ ꯀꯅꯥꯅꯣꯝ ꯇꯨꯝ ꯂꯥꯛꯑꯣꯁꯦ.